ꯂꯛꯁꯃꯤꯅ ꯃꯆꯤꯟꯗ ꯊꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯊꯪꯃꯣꯏꯗꯗꯤ ꯋꯥꯏ ꯁꯪꯉꯦ ꯇꯥꯃꯣ ꯀꯣꯛꯆꯥꯎꯒ ꯀꯣꯏꯔꯨꯒꯦ ꯉꯁꯤꯗꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯁꯣꯝꯗ ꯀꯣꯛꯆꯥꯎꯁꯨ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯑꯒ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯏ ꯄꯄꯥ ꯍꯥꯏꯗꯨꯅ꯫ ꯀꯣꯛꯆꯥꯎꯅ ꯑꯁ ꯑꯕꯦꯝꯃ ꯄꯄꯥ ꯊꯕꯛ ꯆꯠꯇꯣꯏꯅꯤꯅꯦ꯫ ꯍꯥꯏ ꯅꯣꯏ ꯀꯅꯥ ꯂꯩꯒꯦ ꯑꯕꯦꯝꯃ ꯁꯦ ꯑꯝꯇ ꯂꯧꯊꯣꯛꯎ ꯂꯥꯎꯅꯦ꯫ ꯀꯣꯛꯆꯥꯎꯒꯤ ꯅꯨꯄꯤ ꯁꯅꯥꯔꯤꯛ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯃꯣꯏ ꯄꯄꯥ ꯍꯧꯖꯤꯛꯅ ꯀꯥꯏꯗꯅꯣ? ꯍꯣꯔꯦꯟꯅꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯇꯤꯡꯗꯣ ꯍꯧꯗ꯭ꯔꯤꯉꯩꯗꯅꯦ ꯅꯪꯅꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯣꯏꯅꯦ ꯁꯅꯥ ꯑꯩꯁꯨ ꯅꯪꯅꯕ ꯂꯥꯛꯇꯣꯏꯅꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯁꯦꯝꯒꯤꯗ ꯑꯔꯨꯕ ꯃꯤꯇꯤꯡꯅꯤꯅꯦ꯫ ꯉꯁꯤ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯂꯨꯀꯣꯛꯇꯣ ꯈꯪꯉꯤꯗꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯂꯩꯕꯅꯤ ꯅꯪ ꯈꯔ ꯌꯥꯎꯔꯨꯆꯣ ꯑꯩ ꯑꯗꯨ ꯆꯪꯅ ꯂꯩꯔꯗꯤ ꯊꯦꯡꯉꯅꯤ ꯍꯥꯏꯔꯒ ꯊꯣꯛꯈꯔꯦ꯫ ꯀꯣꯛꯆꯥꯎ ꯃꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯨꯒ ꯒꯥꯔꯤ ꯃꯊꯪ ꯃꯊꯪ ꯃꯌꯨꯝꯗꯒꯤ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯛꯆꯥꯎꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯛꯁꯃꯤꯅ ꯂꯩꯔꯤꯕ ꯊꯣꯡꯒꯥꯟꯗꯨ ꯌꯧꯔꯛꯑꯦ꯫ ꯂꯛꯁꯃꯤꯕꯨ ꯀꯣꯜ ꯇꯧꯔꯒ ꯀꯧꯊꯣꯛꯑꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯛꯁꯃꯤ ꯋꯥ ꯂꯥꯡꯒ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯃꯤꯟꯅꯔꯒ ꯒꯥꯔꯤꯒ ꯇꯣꯡꯉꯒ ꯆꯠꯄꯗꯨꯗ ꯀꯣꯛꯆꯥꯎꯅ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯒ ꯋꯥ ꯍꯧꯗꯣꯛꯂꯛꯏ꯫ ꯂꯛꯁꯃꯤꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯛꯀꯦ? ꯁꯥꯔ ꯆꯝꯊꯣꯡ ꯆꯥꯖꯔꯛꯑꯦ ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯀꯣꯛꯆꯥꯎꯅ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯥꯝꯃꯟꯗꯨꯅ ꯂꯛꯁꯃꯤꯒ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯀꯣꯛꯆꯥꯎꯅ ꯂꯛꯁꯃꯤ ꯀꯩ ꯆꯥꯁꯤꯒꯦ? ꯁꯥꯔ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯌꯦ꯫ ꯑꯆꯥꯄꯣꯠ ꯆꯥꯅꯕ ꯃꯊꯪ ꯃꯊꯪ ꯀꯧꯈ꯭ꯔꯦ꯫ ꯀꯣꯛꯆꯥꯎꯅ ꯂꯛꯁꯃꯤ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯑꯩꯅ ꯅꯪꯁꯦ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯈꯣꯏꯗꯥꯖꯈ꯭ꯔꯦ ꯅꯪꯅ ꯀꯩ ꯈꯜꯂꯤꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯖꯗꯦ꯫ ꯁꯥꯔ ꯏꯅꯝꯕꯦꯝꯃꯅꯗꯤ ꯁꯥꯎꯔꯣꯏꯗ꯭ꯔꯥ? ꯑꯩꯗꯤ ꯁꯥꯔꯍꯣꯏꯒꯨꯝꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯂꯥꯏꯕꯛ ꯐꯕꯅꯤ ꯁꯥꯔ ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯟꯅ ꯐꯨꯊꯔꯤ꯫ ꯃꯄꯥꯟꯂꯣꯝꯗ ꯀꯣꯛꯆꯥꯎꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯀꯩꯅꯣꯝꯅꯤ ꯑꯁꯤꯒꯤ ꯃꯧ ꯅꯍꯥ ꯃꯁꯛ ꯐꯖꯕꯤꯁꯤ ꯑꯁꯤꯗ ꯉꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯀꯩꯅꯣꯝ ꯇꯧꯔꯤꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯅꯣꯏꯁꯨ ꯄꯥꯝꯃꯗꯤ ꯀꯣꯏꯌꯨꯗꯅ ꯌꯨꯝꯒꯤ ꯃꯦꯗꯥꯝꯗꯨꯅ ꯃꯁꯛ ꯈꯔ ꯊꯤꯕꯒꯤ ꯃꯁꯛ ꯐꯖꯕꯤꯁꯦ ꯌꯦꯡꯉꯤꯅꯦ ꯁꯥꯔꯒꯤꯁꯦ ꯍꯥꯏꯅ ꯋꯥꯊꯤ ꯉꯥꯡꯅꯔꯤ꯫ ꯂꯛꯁꯃꯤꯒ ꯃꯤꯅꯤꯁꯇꯔꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯔꯣꯏꯕꯤ ꯁꯥꯟꯅ ꯁꯥꯟꯅ ꯁꯥꯔꯗꯒꯤ ꯇꯥꯃꯣ ꯍꯥꯏꯅ ꯃꯤꯡꯒꯧꯁꯨ ꯍꯣꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯁꯤꯟꯅꯕ ꯄꯨꯅꯔꯛꯈ꯭ꯔꯦ꯫ ꯌꯥꯝ ꯍꯔꯥꯎꯅ ꯂꯛꯁꯃꯤꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯃꯤꯅꯤꯁꯇꯔ ꯀꯣꯛꯆꯥꯎꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯡ 7:30 ꯈꯔ ꯍꯦꯜꯂꯛꯄꯅꯤ꯫ ꯄꯥꯔꯤ ꯉꯁꯤꯁꯨ ꯏꯆꯜꯕꯨ ꯉꯥꯏꯕ ꯀꯣꯂꯦꯖꯇ ꯂꯥꯛꯑꯝꯃꯤ꯫ ꯁꯨꯝ ꯉꯥꯏꯕꯗ ꯏꯆꯜꯁꯨ ꯂꯥꯛꯄ ꯎꯔꯦ꯫ ꯄꯥꯔꯤꯅ ꯏꯆꯜ ꯑꯝꯇ ꯉꯥꯏꯈꯣ꯫ ꯏꯆꯜꯅ ꯄꯥꯔꯤ ꯉꯁꯤꯅ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯏꯆꯜ ꯉꯁꯤꯁꯨ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯣꯐꯤ ꯀꯞ ꯑꯃꯇꯪ ꯊꯛꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯜ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯊꯛꯃꯤꯟꯅꯕ ꯍꯥꯏꯗꯨ ꯇꯥꯔꯦ ꯉꯁꯤꯗꯤ꯫ ꯏꯆꯜꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯦ꯫ ꯃꯅꯥꯛ ꯅꯛꯄ ꯍꯣꯇꯦꯜꯗꯨꯗ ꯆꯪꯂꯒ ꯀꯣꯐꯤ ꯊꯛꯃꯤꯟꯅꯔꯤ꯫ ꯄꯥꯔꯤꯅ ꯑꯁꯨꯝꯅ ꯍꯧꯗꯣꯛꯂꯛꯏ꯫ ꯏꯆꯜ ꯑꯩ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯥꯔꯦ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯞꯆꯒꯦ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯏꯆꯜ꯫ ꯏꯆꯜ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯄꯥꯔꯤꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ꯫ ꯄꯥꯔꯤꯗꯤ ꯑꯃꯨꯛꯀꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯄꯥꯔꯤꯅ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯉꯝꯗꯦ ꯑꯩꯅ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯐꯣꯡꯗꯣꯛꯀꯦ ꯅꯅꯥꯛꯇ ꯆꯠꯀꯦ ꯇꯧꯕ ꯅꯨꯃꯤꯠꯇꯣ ꯅꯪꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠ ꯑꯣꯏꯔꯝꯈꯤ꯫ ꯑꯩ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯈꯤ ꯑꯩꯅ ꯋꯥꯖꯈꯤꯕꯗꯣ ꯏꯁꯣꯔꯅ ꯎꯕꯤꯔ ꯃꯥꯜꯂꯦ꯫ ꯏꯆꯜ ꯍꯧꯖꯤꯛꯁꯨ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯕꯨ ꯅꯪꯅ ꯅꯨꯡꯁꯤꯕꯤꯕ ꯉꯝꯃꯣꯏꯗ꯭ꯔꯥ? ꯑꯩ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯄꯥꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯣ ꯑꯩꯁꯦ ꯃꯧꯅꯦ ꯅꯪꯅ ꯄꯥꯈꯪ ꯏꯕꯥꯅꯤ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯁꯦ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯕ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯍꯥꯏꯔꯛꯏ꯫ ꯄꯥꯔꯤꯅ ꯑꯃꯨꯛ ꯑꯩꯁꯦ ꯀꯩꯝꯇ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯏꯆꯜ? ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯦ ꯏꯃꯥ ꯕꯕꯥ ꯅꯠꯇꯅ꯫ ꯑꯗꯨꯒ ꯄꯥꯔꯤ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯀꯣꯂꯦꯖꯇ ꯂꯥꯛꯏꯁꯦ ꯂꯥꯛꯀꯅꯨ ꯑꯗꯣ ꯑꯩ ꯆꯠꯈ꯭ꯔꯒꯦꯀꯣ꯫ ꯄꯥꯔꯤ ꯊꯃꯣꯏ ꯁꯣꯛꯅ ꯃꯃꯤꯠꯀꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯀꯩꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯂꯛꯁꯃꯤ ꯀꯣꯛꯆꯥꯎꯗ ꯆꯦꯟꯈ꯭ꯔꯦ꯫ ꯀꯣꯛꯆꯥꯎꯅ ꯂꯛꯁꯃꯤꯕꯨ ꯌꯥꯝ ꯊꯥꯞꯅ ꯊꯩꯈ꯭ꯔꯦ꯫ ꯗꯦꯜꯂꯤ ꯆꯠꯄꯗ ꯂꯛꯁꯃꯤꯁꯨ ꯌꯥꯎꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯄꯥꯝꯍꯩꯕ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯁꯨꯕꯥꯁꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯁꯨꯕꯥꯁꯅ ꯍꯜꯂꯣ ꯄꯥꯝꯍꯩꯕ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯑꯆꯨꯝꯕ꯭ꯔꯣ? ꯆꯨꯝꯃꯦ ꯚꯥꯏ꯫ ꯁꯨꯕꯥꯁꯅ ꯑꯃꯨꯛ ꯑꯣ ꯅꯪꯕꯨ ꯋꯥꯈꯜ ꯈꯔꯗ ꯑꯣꯏꯔꯁꯨ ꯈꯜꯂꯝꯃꯗꯤ ꯐꯒꯗꯕꯅꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯄꯨꯔꯥ ꯑꯣꯛꯇꯕꯤꯅꯦ ꯅꯪꯅ ꯐꯈ꯭ꯔꯕ ꯏꯆꯜꯕꯨꯗꯤ ꯃꯤꯔꯥꯏꯕꯤꯔꯤꯕ꯫ ꯄꯥꯝꯍꯩꯕ ꯏꯀꯥꯏ ꯏꯀꯥꯏꯅ ꯚꯥꯏ ꯏꯃꯥ ꯍꯣꯏꯗꯨꯕꯨ ꯍꯥꯏꯅ ꯍꯪꯒꯦ ꯇꯧꯔꯛꯄꯗ ꯁꯨꯕꯥꯁꯅ
ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯗ ꯅꯪ ꯏꯃꯥ ꯍꯣꯏꯒꯤ ꯀꯩꯝꯇ ꯋꯥꯔꯨꯅꯣ ꯐꯔꯦ ꯚꯥꯏ ꯑꯩ ꯊꯝꯃꯒꯦꯀꯣ ꯄꯥꯝꯍꯩꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯀꯥꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯏꯆꯜꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯉꯝꯗꯕ ꯄꯣꯛꯑꯦ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯁꯨ ꯑꯔꯣꯏꯕꯤ ꯊꯛꯏ ꯄꯦꯟꯗꯕꯒꯤ ꯅꯤꯡꯉꯝꯗꯕꯒꯤꯁꯨ ꯀꯞꯄꯤ ꯄꯥꯝꯍꯩꯕꯅ ꯏꯆꯜ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯂꯥꯎꯕ ꯌꯥꯕ ꯂꯥꯎꯔꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯇꯨꯝꯈ꯭ꯔꯦ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯊꯕꯥ ꯗꯨꯀꯥꯟ ꯆꯠꯅꯕ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯔꯤꯃꯥꯅ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯆꯥ ꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯆꯜꯁꯦ ꯁꯤꯗ ꯂꯥꯛꯑꯣꯁꯨ ꯁꯨꯡꯌꯥ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯃꯥ ꯏꯕꯥꯅꯤ ꯑꯝꯇ ꯆꯠꯂꯨꯁꯤꯕ ꯊꯕꯥꯅ ꯑꯃꯨꯛ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯃꯔꯝ ꯆꯠꯆꯨꯝꯗ꯭ꯔꯒ ꯏꯆꯥꯗꯣ ꯃꯥꯒꯤ ꯃꯔꯝꯅ ꯍꯦꯛ ꯏꯀꯥꯏꯃꯟꯗꯅ ꯃꯄꯥꯝꯗ ꯈꯣꯡꯒꯨꯜꯕꯨꯛ ꯇꯥꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯌꯦꯡꯂ ꯀꯩꯅꯣꯝꯃ ꯆꯠꯂꯨꯁꯤ ꯉꯁꯤꯗꯤꯅꯦ ꯊꯦꯡꯂꯦ ꯑꯩ ꯗꯨꯀꯥꯟ ꯊꯣꯛꯑꯒꯦꯀꯣ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯏꯆꯜ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯄꯥꯝꯍꯩꯕ ꯌꯨ ꯉꯥꯎꯔꯒ ꯒꯦꯠꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯄꯥꯝꯍꯩꯕꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯤ ꯃꯦꯝꯃ ꯏꯪꯈꯣꯜꯂꯣꯝꯗ ꯊꯕꯛ ꯀꯟꯅ ꯁꯨꯔꯝꯕꯗꯨ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯗꯨ ꯎꯔꯦ ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯆꯥꯅ ꯐꯅ ꯂꯥꯜꯂꯕꯁꯨ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯃꯃꯥ ꯀꯅꯥꯕꯨ ꯂꯩꯒꯦ ꯃꯦꯝꯃ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯗ ꯃꯄꯥ ꯔꯥꯖꯦꯅ ꯍꯥꯏ ꯀꯅꯥꯅꯣ ꯅꯪꯕꯣ ꯀꯅꯥꯅꯣ ꯏꯀꯥꯏ ꯈꯪꯗꯕ ꯁꯥ ꯑꯃ ꯂꯥꯛꯏꯁꯤꯕꯣ ꯍꯥꯏꯅ ꯊꯤꯅ ꯆꯩꯔꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯅ ꯏꯆꯜꯁꯨ ꯃꯄꯥꯟꯗ ꯂꯥꯎꯅꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯔꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯗ ꯄꯥꯝꯍꯩꯕ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯏꯆꯜ ꯈꯪꯍꯧꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯁꯠ ꯇꯩꯊꯣꯛꯆꯩ ꯄꯥꯝꯍꯩꯕꯅ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯅ ꯕꯕꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯕꯕꯥ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯖꯔꯒꯦ ꯅꯨꯄꯤꯗꯣ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯔꯥꯖꯦꯟꯅ ꯌꯥꯝ ꯁꯥꯎꯅ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯍꯥꯏꯅ ꯆꯩꯔꯛꯀꯥꯟꯗ ꯃꯦꯝꯃꯅ ꯑꯩꯈꯣꯏ ꯕꯕꯥ ꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯒꯦ ꯏꯆꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯁꯤꯗꯤ ꯔꯥꯖꯦꯟꯅ ꯑꯃꯨꯛ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕꯁꯦ ꯅꯣꯡꯃꯗ ꯌꯨꯝꯗ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯊꯛꯏ ꯌꯦꯡꯂꯒ ꯍꯥꯏꯅ ꯁꯥꯎꯏ ꯔꯥꯖꯦꯟꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯀꯩꯗꯧꯕꯒꯤ ꯃꯆꯥ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯄꯦꯟꯗꯕꯒꯤ ꯆꯩꯔꯤꯕꯅꯤ ꯄꯥꯝꯍꯩꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩ ꯃꯔꯝꯗꯤ ꯃꯥ ꯂꯥꯜꯂꯨꯔꯕꯅꯤꯅ ꯁꯣꯝꯗꯅ ꯃꯟꯇ꯭ꯔꯤ ꯀꯣꯛꯆꯥꯎꯒꯤ ꯏꯃꯨꯡ ꯁꯅꯔꯤꯛ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯁꯅꯔꯤꯛ ꯀꯣꯛꯆꯥꯎꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯀꯣꯛꯆꯥꯎꯅ ꯀꯣꯜ ꯑꯗꯨ ꯀꯨꯏꯅ ꯄꯥꯏꯈꯠꯂꯝꯗꯦ ꯔꯤꯡ ꯑꯗꯨ ꯇꯠꯂꯝꯗꯥꯏꯗ ꯄꯥꯏꯈꯠꯂꯛꯏ ꯀꯣꯛꯆꯥꯎꯅ ꯍꯜꯂꯣ ꯁꯅꯥ ꯀꯩꯗꯧꯔꯦ ꯁꯅꯔꯤꯛꯅ ꯃꯣꯏ ꯄꯄꯥ ꯀꯩ ꯃꯔꯝꯒꯤꯅꯣ ꯐꯣꯟꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯏꯕꯤꯔꯛꯇ꯭ꯔꯤꯁꯤꯕꯣ ꯁꯅꯥ ꯁꯣꯝꯗ ꯃꯤꯇꯤꯡ ꯇꯧꯔꯤꯃꯤ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯦ ꯑꯩꯒꯤ ꯁꯅꯥꯁꯦ ꯁꯅꯔꯤꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯣꯏ ꯄꯄꯥꯗ ꯉꯁꯤꯗꯤ ꯑꯩ ꯈꯔ ꯁꯥꯎꯅꯤꯡꯉꯦ ꯃꯈꯣꯏ ꯄꯄꯥꯅ ꯗꯦꯜꯂꯤꯗ ꯆꯠꯂꯤꯗꯣ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯖꯔꯦ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯅꯨꯄꯤꯗꯣ ꯍꯩꯃꯥ ꯁꯅꯥ ꯀꯩꯅꯣꯅꯦ ꯅꯪꯕꯣ ꯀꯅꯥꯅ ꯀꯩ ꯍꯥꯏꯖꯜꯂꯒꯦ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯑꯩ ꯑꯔꯨꯕ ꯃꯤꯇꯤꯡꯅꯤꯀꯣ ꯆꯠꯂꯤꯁꯦ ꯁꯦ ꯐꯣꯟꯁꯦ ꯊꯝꯃꯣꯀꯣ ꯑꯩ ꯍꯌꯦꯡ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯒ ꯀꯣꯜ ꯊꯝꯈ꯭ꯔꯦ ꯁꯅꯔꯤꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯕꯦꯕꯥꯔ ꯊꯛꯁꯤ ꯈꯥꯁꯤ ꯀꯩꯝꯇ ꯀꯥꯏꯖꯗꯦ ꯃꯔꯝ ꯆꯠ ꯆꯨꯝꯕꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯂꯩꯀꯥꯏ ꯑꯉꯥꯡ ꯋꯥꯔꯛꯄꯗ ꯃꯥꯒꯤ ꯃꯇꯧ ꯇꯝꯖꯧꯅꯦ ꯍꯥꯏꯔꯒ ꯋꯥꯔꯛꯅꯔꯤꯕꯅꯤ ꯁꯅꯔꯤꯛꯅ ꯃꯥꯒꯤ ꯑꯔꯨꯕ ꯊꯕꯛ ꯏꯪꯈꯥꯡ ꯀꯌా ꯑꯃ ꯁꯤꯟꯅꯅꯕ ꯃꯤ ꯑꯃ ꯊꯝꯕꯤꯗꯨꯗ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯄꯄꯥꯅ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯨꯞꯄ ꯗꯤꯇꯦꯜꯁ ꯂꯣꯏꯅ ꯉꯁꯤꯃꯛ ꯑꯩ ꯈꯪꯕ ꯄꯥꯝꯃꯤꯀꯣ ꯍꯥꯏꯔꯝꯃꯒ ꯆꯪꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯗꯦꯜꯂꯤꯒꯤ ꯍꯣꯇꯦꯜ ꯑꯃꯗꯅꯤ ꯀꯣꯛꯆꯥꯎꯅ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯆꯪꯂꯛꯄꯅꯤ ꯂꯛꯁꯃꯤꯅ ꯇꯥꯃꯣ ꯏꯅꯝꯁꯤꯔꯥ ꯃꯥꯅꯦ ꯂꯛꯁꯃꯤꯅ ꯁꯨꯠ ꯀꯞꯄꯒ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯑꯩꯒꯤ ꯃꯔꯝꯗ ꯑꯣꯏꯔꯝꯅꯤꯅꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯅꯣ ꯇꯥꯃꯣꯅ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯗꯣꯏꯔꯥ ꯍꯥꯏꯅ ꯀꯦꯁꯤꯟꯅꯩ ꯀꯣꯛꯆꯥꯎꯅ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ ꯂꯛꯁꯃꯤ ꯑꯩ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏꯌꯦ ꯅꯨꯡꯁꯤꯕꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯀꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯂꯥꯞꯅ ꯅꯪꯕꯨ ꯆꯦꯜꯂꯛꯏꯁꯦ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯛꯑꯣ ꯇꯥꯃꯣ ꯆꯦꯠ ꯑꯝꯇ ꯀꯣꯟꯒꯦ ꯍꯥꯏꯔꯒ ꯂꯛꯁꯃꯤꯕꯨ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯜꯂꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯏꯆꯜ ꯍꯣꯏꯒꯤ ꯒꯦꯠꯂꯣꯝꯗ ꯔꯤꯃꯥꯒ ꯃꯃꯥ ꯊꯕꯥꯒ ꯆꯪꯂꯛꯄꯗꯨ ꯏꯆꯜꯒꯤ ꯃꯅꯦ ꯃꯦꯝꯃꯅ ꯎꯔꯦ ꯃꯦꯝꯃꯅ ꯊꯕꯥ ꯑꯣꯟꯊꯣꯛꯅ ꯊꯥꯖꯗꯅ ꯂꯥꯛꯑꯣ ꯏꯃꯧꯁꯨ ꯌꯥꯎꯔꯛꯏ ꯍꯥꯏꯔꯒ ꯏꯆꯟꯕꯨ ꯀꯧꯊꯣꯔꯛꯏ ꯏꯆꯜ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯥ ꯏꯅꯝꯃ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ ꯔꯤꯃꯥꯅ ꯏꯆꯟ ꯅꯪ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯅꯁꯛ ꯅꯁꯥꯒꯗꯣ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯃ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦꯃꯦ ꯏꯅꯝꯃ ꯍꯛꯆꯥꯡꯁꯦ ꯉꯁꯤ ꯉꯔꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯌꯦ ꯑꯗꯨꯏ ꯑꯣꯏꯔꯝꯅꯤꯌꯦ
ꯏꯃꯥ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯒꯦ ꯀꯩ ꯆꯥꯅꯤꯡꯒꯦ ꯊꯕꯥꯅ ꯑꯃꯨꯛ ꯏꯆꯥꯅ ꯊꯣꯡꯕ ꯑꯃ ꯍꯦꯛꯇ ꯆꯥꯔꯒꯦꯅ ꯂꯥꯛꯏꯅꯤꯅꯦ ꯉꯁꯤꯗꯤ ꯅꯪ ꯀꯣꯂꯦꯖ ꯆꯠꯂꯣꯏꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯍꯥꯏꯔꯒ ꯅꯣꯛꯏ ꯏꯆꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯗꯥꯆꯧꯕ ꯍꯣꯏꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯕꯤꯔꯝꯒꯦ ꯔꯤꯃꯥꯅ ꯅꯣꯛꯑꯒ ꯍꯣ ꯅꯣꯏ ꯗꯥꯆꯧꯕꯅꯅꯦ ꯃꯥ ꯊꯣꯡꯖꯍꯧꯔꯒꯦꯌꯦ ꯁꯟꯒꯤ ꯃꯅꯥꯛꯇ ꯈꯔ ꯊꯨꯅ ꯆꯠꯄꯤꯌꯨꯅ ꯑꯩꯅ ꯂꯣꯏꯁꯤꯜꯂꯤꯗꯣ ꯑꯗꯨꯝ ꯍꯦꯛ ꯊꯧꯋꯦ ꯍꯥꯏꯕ ꯍꯥꯏꯔꯒ ꯅꯣꯛꯏ ꯏꯆꯜꯁꯨ ꯉꯩꯍꯥꯛꯇꯤ ꯃꯃꯥ ꯃꯅꯝꯃ ꯂꯥꯛꯄꯗꯨꯗ ꯑꯋꯥꯕ ꯋꯥꯈꯜ ꯈꯔ ꯃꯈꯩꯗꯤ ꯀꯥꯎꯕꯣꯏ ꯅꯤꯡꯉꯤ ꯏꯆꯜꯅ ꯏꯅꯝꯃ ꯂꯥꯛꯑꯣ ꯆꯥꯛꯈꯨꯝꯗ ꯆꯪꯉꯨꯁꯦ ꯍꯥꯏꯔꯒ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯊꯕꯥꯒ ꯃꯦꯝꯃꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯥꯟꯅꯍꯧꯔꯤ ꯁꯣꯝꯗ ꯁꯅꯔꯤꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯔꯨꯕ ꯁꯤꯟꯅꯕ ꯃꯤꯗꯨꯅ ꯂꯛꯁꯃꯤꯒꯤ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯂꯣꯏꯅ ꯄꯨꯔꯒ ꯂꯥꯛꯏ ꯑꯔꯣꯟꯕ ꯃꯤꯗꯨꯅ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯁꯥꯟꯅ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯣ ꯋꯥꯍꯦꯡ ꯂꯩꯀꯥꯏꯗꯒꯤꯅꯦ ꯂꯛꯁꯃꯤ ꯀꯧꯋꯦ ꯃꯥ ꯊꯧꯕꯥꯜ ꯋꯥꯡꯖꯤꯡꯗ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯃꯆꯥ ꯑꯃꯁꯨ ꯂꯩꯔ ꯃꯥꯜꯂꯦ ꯑꯗꯣ ꯍꯨꯟꯇꯣꯛꯑꯝꯃꯒ ꯋꯥꯕꯒꯥꯏꯗ ꯑꯃꯨꯛ ꯄꯥꯟ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯪꯗ ꯑꯩꯈꯣꯏ ꯁꯔꯒ ꯂꯩꯔꯤꯁꯤꯅꯦ ꯑꯀꯨꯞꯄꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯃꯦꯗꯥꯝ ꯍꯥꯏꯔꯛꯏ ꯁꯅꯔꯤꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏ ꯉꯁꯤ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯣ ꯀꯥꯏꯗ ꯂꯩꯅꯤ ꯍꯥꯏ ꯑꯝꯇ ꯃꯔꯣꯜ ꯂꯧꯔꯛꯎ ꯍꯥꯏꯔꯒ ꯆꯦꯗꯨ ꯀꯟꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯕꯨꯛꯇ ꯈꯜꯂꯤ ꯑꯣꯛꯇꯕꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯒ ꯑꯗꯨꯛ ꯂꯩꯈꯥ ꯇꯥꯅ ꯍꯤꯡꯕ ꯅꯪ ꯑꯩꯅ ꯉꯁꯤ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯨ ꯍꯥꯏꯅ ꯃꯕꯨꯛ ꯃꯅꯨꯡꯗ ꯁꯤꯡꯈ꯭ꯔꯦ ꯏꯆꯜ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯃꯃꯥ ꯊꯕꯥꯔꯤ ꯃꯥ ꯆꯥꯛ ꯆꯥꯕ ꯀꯩꯀꯩ ꯂꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯊꯕꯥꯅ ꯏꯆꯜ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯄꯣꯠ ꯆꯩ ꯈꯔ ꯃꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯒ ꯊꯣꯛꯀꯦ ꯇꯧꯕꯗ ꯔꯤꯃꯥꯗꯨ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯏ ꯏꯆꯜ ꯃꯦꯝꯃ ꯊꯕꯥ ꯌꯥꯝ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ ꯔꯤꯃꯥ ꯔꯤꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥ ꯃꯁꯥꯒꯗꯨ ꯅꯣꯡꯃꯒ ꯍꯧꯗꯣꯛꯏ ꯔꯤꯃꯥ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯔꯥꯖꯦꯅ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯈ꯭ꯔꯒ ꯑꯣꯇꯣ ꯑꯃ ꯐꯥꯔꯒ ꯄꯨꯔꯛꯑꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯆꯪꯗꯅ ꯔꯤꯃꯥꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯏ ꯁꯣꯝꯗ ꯊꯥꯅꯤꯟꯁꯨ ꯄꯥꯎꯗꯨ ꯇꯥꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯏ ꯔꯤꯃꯥꯗꯨ ꯄꯨꯁꯤꯟꯈ꯭ꯔꯦ ꯏꯆꯜ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ ꯊꯥꯅꯤꯟꯁꯨ ꯌꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯆꯟ ꯀꯃꯥꯏ ꯇꯧꯔꯤꯅꯣ